Numit Nipani, Surung the chaptuna leikhibagi Flyod Collins ki Wari ki saruk ama oina ahanba pandup loiba phawba tabi khiba isulnaw mayam punamukpo amukka hana exploring Manipur na taramna okchari ani suba pandup miyamda khudol tamjari taminase Flyod Collins na Sandcap Surung asigi mafam amada chaptuna leiriba asi leimaidagi fit yankhai manga muk luthaba mafam amadani mahak pulok thoknaba hotnabada Surung manungi makhul adusu nung ningkhairaktuna punjin khrabani mahakna chaptuna leiriba mafam aduda mahakpu kanbagi thabak chathariba volunteers sing yausinba ngamdana leiri numit adumaktadagi Floyd ta chana thaknaba pibusu ngamdana leiri numinini haujin khraba matam aduda haujik leimaidagi yungna tauthariba makul asisu mangam isan sandana February tang 3 yauruba matam asida phit 13 khak tauthaba ngampata ngairi marak asida Floyd ki manaw Nupa Wari Collins na langtak nana mayamba kamdaw na leiramgani amade awabo wakhal mayam aduda mayamba bu lokthok ningbagi langtak naba henkali Floyd Collins na mamangi matamda surung sangminnaba mamanaba John Gerald ga Wari Collins ka chawna mot khenarakpa marayena rakpana maram oiraga hujik Floyd Collins kannabagi damakta miyam tiliba mafam asida changhandre lapna lehelle laibak adugi newspaper amadi media da news headlines oina Floyd ki wari ngakta ngairavana kumhei amagumna tongal mafamdagi lakpa miyamna punarakpa gari chamri muk henbana Sandcap tamna lakpa lambi sing traffic jam thokle motion picture gi film number mi sing phawwa mafam asida laklaga video namna hotnare pawmi oibasu oidabasu paw phonghona ba hotnai makhal gi paw sandokpa hore aikoi swaida so adungai copy haiba paw phongba haiba pawmi di oidaba media mayam leirabaduni asigi matangdadi miyamna hena khangbire chumilali khangdana I paw hekta phongba achum aran yengdaba mayam ama thengnaram lagani adum tawdana Flyod Collins ki matang asidasu angakpa aranba paw mayam phongna ba hore maramdi matam adugi miyamna matam aduda pamnariba paw ase Flyod Collins hingna thoklaklabra Flyod Collins sikrabra Flyod Collins adumak surungda chapleibra haibadugi paw khaktani taningliba haibu tanja aduda Flyod Collins ka nungsinarame haina siknaduna leiraba nupini haiba amasu media da kaptuna thole Floyd tholakpa wana ngairibani haibani singba phongnare adubu thigalubada madusu sasinaba oiramki iningba paw iduna pangphongda phongnare February 3 1925 thangje numit laibak adugi National Guard na Flyod Collins na chaptuna leiriba Sandcap ki mafam sing adu bawwer khajinduna mi changthok changchin tawba thingjinkre National Red Cross su yausinlaktuna hojik Floyd kannabagidamakta leimaidagi makhul tawthariba asigi thabak tawriba volunteers singda chana thaknaba piri tongan ba mioi kanglup kharana Sandcap ki surung asigi atopa makhul leibra amade makhul adudagi Floyd na chaptuna leiriba mafam asi yauba ngambra haibadu changduna yengli thiri adubo phauna bangamba makhul amata phangba ngamkhid thangja numit asisu hokre nongale Nomaijing numit ne February 9 1925 kumhai amagumna leiriba mafam asida angakpa mawong amane Nomaijing numit ka oisenle office ki thabak chatnadaba numit ne aduna Sandcap asigi mafam asida amukta tin khidriba mawongda mioi lishing taragi mathakta tinle surung manungda chapleba Flyod Collins bu kanduna lawthoklakpadu yengnabagidmakta ngaina duna leinari mi tinlebanina mafam asida chana thaknaba yonba dukan hotel na chingba hangdok narakpa hore asida sunatna bolangkhatpi mai haibina chingba meladagi hehek uba entertainment gi program adusu tawsinlakle asida natna amuksu yu thakpham phawba nauna mafam aduda hanglakle Sandcap ki mapal asida tawriba mela gumba mong asi Floyd ki imung manungna di pamkhide mathwai nungai khide kanduna puthoklakpa yengnabagidmakta lakliba miyam asina karibu kanari surung makhulda nung ningkhaibana manungda chaptuna leikraba Floyd ka mapalda leiriba volunteers singa paw phongnaba phangkhidrabani numit yungma matung pung ama tarakpa matamda tawriba makhul adu pit kulhumdoi khaktamak luthana tawthaba ngamle tangkhai hena wale amuktangda mi yam kumthaduna tawthaba su yadribani chap yungna tawthaba maramna makhul aduda kumtharuraga amuk kakhalakpagi matamsu changlibani aduda natna makhul adugi nakan gi saruk sing adusu ningkhaidanaba sem saribani senaribani numidang wairam phawbada mafam aduda lakhiba gari asi chawrakna gari lising mariga samnga mukni haiduna record tawki Floyd lawthoknaba ningthina hotnade haiduna amana amada maral sizinabagi mawongda paw phongnaba horakhi aranba paw kaya amasu sandoknaraki
Floyd na hana puthokhiba Great Crystal Surung aduda mi laknabagidamakta thawoina mi tilhanlibani publicity stunt ni tasengbamakti mahak Surung aduda chaptuna leite haibanu chingba aranba paw mayam ama sandoknarakhi Laibak aduda phongba newspaper singda paw adu hapnaraklabanina laibak adugi police na thaudok adu thigattuna tanja asida amuksu courta case lan khatle report lan khatle asum tawna Floyd na chapliba mafam Sand Cave aduda nongaijing numitta oiriba kumhai gumlaba mong asimasu loikre nongale February 8 1925 ningthaukawa numitne tongan ba media da Floyd ki wari puthoknarakhi Kentucky Cave country asida mi yam laknaba asigumba si thoi maki thokhanliban Flyod Collins asi kanagumba masak khangdaba amaga surung changminnaraga mi eduna hatoklaga thamlambane Floyd na surung changkhraba matung thoi maki ising amasung chana thaknaba amata pibidana mahak asi thoi maki sihanlibane Flyod Collins surung manungda chappanate numidang mi udraba matamda mapalda thoroktuna thabak thoram singtaw aduga mi tinba matamda mahak surung aduda amuk changduna laiki haibana singba aranba bhapna sagatpa paw mayam ama phongnarakhi February 10 1925 laibak pokpa numit phongnarakliba paw hainarakliba wari mayam asigidamakta military court na thigattuna report amuksu lan khalle Sand Cave ta tawriba si aranmane Collins chaptuna manungda laite haibana singba khanarakpadagi volunteers masing su hantarai aduga iroinana numit asida amuksu nong tabana maram oiraga laimaidagi toktabagi thabak adu mangam isan sanba ngamde tinta hal February 10 1925 yumza kaisinumitni nong tasilakpada natana un tasilakpana laibak tawriba miyoi singi makhut ingba makhong ingbana tawriba thabak asi mangam isan sanba ngamlaktraba matam asida hojik Floyd ka paw phawnadribase numit 12 mapung phan asukuivsi Floyd ta chana thaknaba kari supiba ngamdana manung aduda chaptuna leiriba mathangi numit February 12 1925 ta tawthariba makhul adu phit nifuni pande tawthaba ngamle adubu nakan gi laibak sing asisu amuk kinthaba horaklame asisu amuk semnaba hotnaribane awaba amagi mathakta awaba amane nongma ma supna tawthaba phawbada phit masing pangyam yamna tawthaba ngamde mathangi numit February 13 gi numidang pung 10 tarakpa matam phawbada yungna tawthariba makhul adugi aruba du phit yangkhaini thoi yosinbadi ngamle khara khajiktamak ngaire adubu ningkhairakpagi oithokpa leibana hatu tawbadi yadri February 10 1925 thangje numitne mayamgine Valentine's numitne rose pinari cards kaya ama pinari adubu surung manung aduda Floyd hinglibara sirabara khangdriba matamne hojik phawbada tawthariba makhul adu phit yangkhai manga luthana tawthaba ngamle adubu Floyd phangdre matang asidagi nakan tawraga Floyd thiba hounaba hainare adubu tanja asida muksu akanba nong subana maram oiraga tawthariba makhul ase phit ani mukti ising thumjinduna laikre pipe ting sinduna pam sijinaduna sing thokpa mathau tare asumna numit asimasu haukhre February 15 1925 nomaijing numit ne mamangi nomaijing da tinkhiba miyam adumak yaudrabasu numit asimasu miyoi lising manga muk mafam asida tinkhi Floyd bu surung adudagi puthorakpa yengnabagidamakta laklaba miyamne nong hangkhre adubu laichil yamna thabana maram oiraga mi amaga unadaba numit oikhi la yauna tawraba mawongne yungthana tawthariba makhul adudagi amuk lateral oina makhul amaga tawraga Floyd phangnaba kanna hotnariba matamne numit adumasu haukhre nong ngalaba matam February 13 1925 ningthaukaaba numitne matam aduda Collins ki manak yausinba ngamle haiba tabada miyam pummana yengningbana langtaknaki adubu workers sing aduna Floyd ki manak adu yausinba matamdade Floyd Collins gi hakchang adu chada thaktaba amadi makhong chappagi chaina khangna waraba thawai yaudraba hakchang ama oina thengnaki doctor na changduna yengbada Floyd Collins matam adudagi paraga pung kunmari muki mamangda sire haibasi confirm tawki adubu thawai yaudraba Floyd ki hakchang adu loktoke hairabadi amuksu akhuba mafam aduda mahaki makhongda chapliba nungsing adu loktok patangai phadri amaromda haujik tokthariba makhul adusu matam ama hector de ningkhairakpagi oithokpa leibana workers singi life ki khurong thiba tholakpa yaba maramna risk lawdana mafam adu thadoklaga laimai mathakta kakhalakhe adubu Floyd Collins gi thawai yawdraba hakchang de surung aduda adumuk thanamkhe adubu kaina thangda
ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯐ꯭ꯂꯣꯏꯗ ꯀꯣꯂꯤꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯃꯨꯠ ꯀꯦꯐ ꯕꯥꯞꯇꯤꯁ ꯆꯔꯆ ꯁꯦꯃꯤꯇꯔꯤꯗ ꯂꯩꯔꯣꯟ ꯆꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕ ꯄꯟꯗꯨꯞ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯄꯟꯗꯨꯞ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯑꯗꯨꯃ ꯊꯝꯖꯔꯤ꯫ ꯃꯁꯥꯃꯛ ꯄꯥꯎꯃꯤ ꯑꯣꯏꯖꯔꯕꯁꯨ ꯐ꯭ꯂꯣꯏꯗ ꯀꯣꯂꯤꯟꯁ ꯀꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯈꯤꯕ ꯄꯥꯎꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯨꯃ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯈꯟꯀꯠꯆꯔꯒ ꯀꯃꯦꯟ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫